Online Manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau Kanglaipaagi apunba khulaugi update agi lokhocherake sana sabe tuichengi mathaki bunker sing security force in election khibana maram oiraga mathakta laiba kuki singi bunker masana sidok chakre bunker sidok pa matamda lambi leiti haina phongdoragli mida kuki singna ngarang numidang nongmei kapsinlamle haidi UAE da aeroplane pokhaibada pilot amadi co pilot leikhidre Shutdown lamka Churchanpur shutdown hokre ngarang ahing ZRA da Scotland adai da duty post nongmei kapsilakpada KNA na oire male adudi total shutdown hokre paite kangbu aduda chenaba singdo ipa ipu chatnabi maongda lale haidriba fawa shutdown hangoi haidi Sana sabi tuichengi mathaki bunker sing security force na election khibana maram oiraga manakta laiba kuki singi bunker masana sidok chakre bunker sidok panatana lambi leiti haina phongdokli yai humani ustagi lokhocherake Churchanpur district tagi khulai fagat kre Churchanpur district manung chana laiba Mualam village ta security gi apun ma combine team amana thibo humba gi thabak cha thabada khulai paiba singna losin duna thamlamba oigani chingnaba magazine yawa inchas excalibur ama magazine yawa 9mm pistol country made ama magazine yawa single barrel rifle ama galoina kapa yariba inchas maru ahum fagat pangam le haidi Moi asom sabo tuichin sana sabilam khai nongmei kapna khiba matung do operation tauni na haibaduda ima singna yaroi haina muknarambado nakalani wari sanaraba matung da leirama bunker makhaido adugi bunker number 1 di sifaina leikrani aduna ekhoi lambi leitre bunker ase sidok patabani haibani gilengang na chinggi administration da khut thingjilakanu kuki MLA ahum wakat mifam phajin kiba khulngak pa amadi micham condition yaudana thadou Khulngak pa amadi micham miyam fa balep kadabani phajin kiba sing condition yaudana thadou haina victim oriba singi family singna sinduna ngasi kakching kaithel da leiba nahaw lei laibung mamangda wakat khongjang chang sinkre ngasi gi khongjang aduda Universal Mother Organization UMO gi president Sorojini Imagi Maira gi convener TA Sujata Thawai Mirel gi co-convener Sanahanbina chingba luf kaya gi luchingba amadi luchingbi sing sarugyakhi Wakan mifam adu haudringai mangoi na kakching police personal sing laktuna permit yaude haiduna mifam phamba yaroi haina thingba piraki adu moina mang masing yamlaba nupi singna namduna changsilaktuna wakan mifam adu chathaki police ki maikai degi wakan mifam adu thugaina ba kayara khanna honaki adu ima singna namduna wakan mifam chathaki wakan mifam adu da victim family singi maikai degi haukiba November 13 ta Kakching na thokiba thaudoka mari leinana phajin khiba mioi sing condition yaudana thadokadabani haina lengak ta taksin khi investor singi sanpham handokna ba thaurubada mi nek tuna phol laglei ngasi numiungwa pung 12 rom tarakpa duaida Pari Mutual Benefit Needy Limited PMBNL Hachana Salaiba Halal Finance ki investor singi pifam thokpa sanpham handokna ba changlubada finance company sigi chairman Abdul Hakim na mioi khara connect tawduna furakle hairi thawdo siga mari lenana press club ta paumi singa unaba amada PMBNL gi investor singi apunba coordinating committee gi president Sawaudin Kulakpam na hai investor sing bufu chaiduna nupi investor yauna mioi mari aso apan nanghan khiba amadi mobile phone mulhau khiba awang buthakta yaning de hai khi Mangna makhata na hai matam kuina investor singi pifam thokpa sanpham pithok tana lakpadagi haukiba chahi ahongi mamangdagi company asigi investor singna pithok pinaba khongjang changsinduna lakhibani chahi asigi July 15 da company asigi chairman Abdul Hakim gi Khergaon Tof awang leikai da leiba yumda pangthokiba mifam amada sanpham sing asi November 19 dagi piba horagani haina yanakhi Yanaki ba wafam thabak da onthorokta badagi ngasi investor singna chatlubada Abdul Hakim gi mioi kunek singna Canada sel thamki mari leina de haina fuba chaiba torakhibani haina pendaba phongdoragli Laita laira singdagi sanpham khonggalaga matpa yarni haibigi matagum chatharakleiba thawong awang bathak yaningde Athuba matamda investor singi pifam thokpa selfam pithok kadabani ngasi sel thawba chatlubada mioi mari aso apan nanghanduna Janems Hospital la laying hankiba thawdo asigi matangda mari leinaba singda wakalagani loinana investor singna thada khiba sanpham sing phangdriba fawba makhata na khongjang changsin khigani haina mahangna phongdokhi Tingnarakpa sing maithiba pinaba punba pangal sagatpa mathau tai RK Sanayama Sahi sigi January 10 da kumbi kendragi wangu sabal maning maichak bichingda sing chanba chatpada kuki khulai paiba singna hatok pikraba Akasoidagi mapa macha yauna mioi marigi leikhidabagi chahi kumon thorom pangthokpaga loinana pitch committee kanglaipang Manipur na irang asigi manung chana leikhidaba singining sing nungbigi maikhum hangdokpagi anirak suba oina ngasi akasoida leikhidaba mapa macha yauna mioi mari ahanthem dara oinam romen thodam ibomcha amadi thodam anangi ningsing nungbi ngasi kumbi kendragi MLA S Prem Chandra
Pitch Committee Kanglaipaaki Advisor R.K. Sanayema Elias Megan amadi Committee asigi maruoiba thaumi kaya yauna maikhum hangdokpagi thorom pangthokre. Thorom aduda saruk yarduna Pitch Committee Kanglaipak Manipurgi Advisor R.K. Sanayema nahai Manipurgi apunbagi saktamda singna duna yellow furupki mathakta landarakliba si maithiba pinaba apunbagi pangal sagatpa mathau tai. Aikhoigi mathakta landarakliba sing asi maithiba pinaba wakhal chungsinaba matam oire. Aikhoi lan pamba nate ingtapa pami adubo aikhoigi mathakta singnarakpa sing maithiba piba changi ireibak iramdam asida khunda minariba yellow furup khudingmak kumja 1949 dagi minai naithang amagum leirakli haibaga loinana ngasidi masi nongmagi mayek senglakli. Ngasi aikhoigi pangal lausen pumnamak thudekpagi thaurang ama oina yeknabasingi marumda leiduna thabak kaya tawrakliba asi hena mayek senglakli. Aikhoi amata oina pangal sagatuna aikhoi minai naithang oiba toklasi haibagi kholaw lawminaba changi. Langidama aikhoi amata oina pangal sagatpa amadi ingtapa puraknabagi punsinnaba mathau tare haina sumhangna phongdokhi.